Irang asina maram oiraga Thangmeiband hangliba relief camp ahumda changjapham louduna Leiriba Idp singi Awat passing Ngasidagi Thangmeiband AC MLA Kh Joykishan Yengsillagani haina phongdokkhre Ngasi khoyathong leiba Tombisna High School da Tadgogi members in hangliba relief camp tapangthokiba paugimpham amada MLA na makha taraduna Tha tara manga hena thokliba irang asina maram oiraga relief camp singda miyoi singyang khairom changjapham louduna leiri Makoi ba hojik lenghang na mayu makai amadi lampi ba haiba si oithok loi lamdam asida leiba luchingba sing amadi CSO sing mai ke digi angam ba imung mari manga romgi awada passing Yengsillabadi hojik relief camp ta leiba singna wari ba si khara makai di ko khan bangam gani relief camp ta Leiriba IDP singe supam nompam leite bagi awaba kaya mayok na bagi loinana macha machu singi lairik tamna na ba khotna bagi mathak cha angang sing na uniform charak ta badagi leina na ba khotna bada Lain na bokot na bada amadi atay awada pa singi menkana na bokot na bada awada pa kaya mayok nari lengang na relief camp kita magta pirak pa polam sing adudi adumag lawgani relief camp ahum da Leiriba angang sing na mahay masing tamba amadi medical gamari lain na basing maruina louduna awada pa sing asidagi Yengsillagani assembly constituency humpu asigi manungda irang asigi chaiting nang banang dabat hidana relief camp hangba mafam da su relief camp hangduna yam gi luchingba moina mating pangminase haiki Leiriba MLA singsina magi jaga da Leiriba akoi gi relief camp singse moina adapt tobiraba adi CSO organization su khara singsela tobiraba se kana gumba MLA mi kendra relief camp se amta lekta bisu yawi MLA mi kendra da manga solution bisu yawi tu ad manga solution bisu da mana loin manga bisu amaka kumba mana adapt tobiraga to MLA singsela tobiraga di akoi MLA mayam sina miyam gi mihut hybrid se masige sab sabo han thokse lakani se khanji Ching the Su Mai, Ching the Lady, Mama IDP, Mam Lacy, Chingy MLA Kun Lady, Adagi Chingy MP, Ama Lady, Congress Kabi Riba candidate to Madura Kuntariba Singuna, Congress Subsana Tazaba Tamdana Taurimina, Moinasu, Madu returned the Madura Tariba, IDP Awabs in one to them, Madu adapt over na Akoi Manipuri. Congress के president बोल रहे MP ने बोल रहे राहुल गांधी के थाक तो वो रेमसे लाउथो गदी याक फजा पाम कोई नहीं है ना हम पर लापिल नहीं कोई तो दिया देश लेके आई चुम फौज भाई वानी अकोई में हमसे लोई शेयर तो नहीं बा मसी की थोड़ा नहीं लौर गदी आवाज़ से थी 90% को नहीं खाली